Impact Handling for a Healthy Manipur program asibu miyeng tabiriba mayambu ahanbada Joyshree Usham na taram nokchari. July thagi Impact Handling gi program asida parenting gi matangda RIM Psychiatry Department gi head obiriba Dr. R.K. Lenin na miyamda khangjinbada kanaba wafum kaya kupamarol kaya thambiri ngasigi parenting part 4 episode asida aikoina adolescent sing bu mama mapa oibasingna amasung guardian singna karamna loinagadagi haibegi matangda doctor degi akupa warol khangminarashi Manipur gi teenagers sing asi doctor atopa lamdam gi teenagers singa yengbadasu yamna haithoi singthoiraba teenager mayam leire moi performance aphaba performance kya piduna hojiki akhoi lamdam sigi damakta malemda mingchat kya puduna lakli adubu handak marakse teenager singi marakta khana chainaba bully tawba adagi cyber crime chatharamba nisa sijinaramba adagi sidagi horaga suicide tawbu phawbagi asigumagi mayam akhoi taba thengnarakli base masi yamna nungaitaba thodokni hainingai haijage doctor adu masi mayam je khanadringai da asigi parenting part 4 asi hongdorok pase doctor na adolescent je kari chehi kanglupu khangnabage loinana asi moida tholak pa yaba chaithing mayam ase karamna ngakthokadawge haibege matangna kharkomna thambina haijage yam nungaijai ngasi khoina maroina ngasi di teenagers amasung adolescents sing the focus tawbagi khoina khana kare ko aduna adolescents siki matang da khana tar matamda adolescents haibasi chahi ka dagina kya bhawo khoina adolescents sing dagi haibasi khana ba mathau tai adolescents si khoi gi lon da hairaga na mathor karakpa matam natraga inkhalakpa matam hairaga su khangnai masagi chahi 10 surakpa dagina 18 suba pawgi chahi category age category sibo khoina adolescents haina logani ado khoi ki India gumba yamna young country haiba tare nahana masing yamba lepak amadadi adolescents ki masing si aduki matik yamkhre khoi ki India gi population gi saruk chama gi manungda kunithoi gumbadi 22% gumbadi adolescent na oiribani aduna khoi ki adolescents sing sigi behavior makoina karamba apabalami da chakragana khoi gi lakadaba generation da ababa nation ama oigani aduga khoi ngasi gi adolescents sing sina kano to kaitang soigiba khongpham soigiba targadi maduna aikoigi next generation sida aikoigi aikoigi chakot khongthang da athinba apanba haibadu oigadoribani aduna aikoi yamna haiba sahi matang sibu checkson na yengsinba amadi makoibu aikoina carefully guidance piba makoibu care lobase aikoigi tangai fadraba thodang na thamjage adu hujiki doctor akoina teenager stage or adolescence stress and storm of life ever maina yamna stressful oiba adugumba chahi matang ne stage ne haina akoina like the power thing je adu hujiki stage asida thengna ba yaba kano chaitheng haigadra like thokpa yaba mayam je kari kari lebagi habadu miyam da kharkupna thambina ba haija phagani ahan badai khoina adolescent sing sigi moigi nature se adi adolescent orakpa matamda angang dagina adult oirakpa asigi marak si adolescent sina ani sigi gap si samgadori ni hajariba angang oirambadagi adult hek oirakpa khangoi oirakpa yadabanina angang sunataba adult su oidriba marak ama layeba masigi wakalon masigi behavior masibu koina adolescent behavior haina koina khanaba yai matam sida di koina physically oina su yamna khangudana growth spurt ama lakpa koigi masa khangudana chawkhalakpa matam hana angang oina lerambadagi adult ki size da wangakpa adagi secondary sexual characters sing lakpa nupamsa na makhol hongakpa makoi khara lakpa nupimsa sing na nupi oibagi phibam lakpa aduga akoigi menstrual cycle na singba lakpa mayam sina physical change oina leiraba adun physical change si mapan thongki dana tan manung da su ahong mayam am lai aduna akoigi hormonal change mayam am su lakpa aduna maram oirakanda makoida yamna emotional oiganba yamna shauganba yamna impulsive oiba makoina haibadu yaragana pangada harauba makoina ningba thungagana pangada harauba aduga khajiktang makoina pambadu thungphatragana khanghodana frang hek saubagumba aduga interpersonal relationship akoigi parents ka makoiga bo oiro mamanaba masen bo oiro ozaga makoiga bo oiro leinariba relationship sidasu akoina yamna unpredictable oiba khanghodana hek sauganbagumba waruganbagumba se ko yam toina ubiramgani loina na matang sidadi yamna experiment tawning ba ano pot yamna pamakpa akoigi normal akoina way of life akoigi day to day da tawriba kudamoina angang oiringe da akoina khara charaga lari khara paraga adi parents singa loina raga leibagi mawong simoina adudagi khara hena mu outside the family
outside the routine activities khara mu pamakpa aduna experiment tawning ko kudam oina adolescent oi matam da koina drug kumba adagi tobacco products kumba ade taste tawning pa adagi mu school chatpani har kan da school gi wang mada koi ba chatning pa gumba adagi nupa sa nupi masa gi marakta attraction lak pa gumba mayam ma koi ubiram gani ba ko aduna parents sing sina aigi icha si yam pharamani natraga aina haiba yam ilambani hojikte khoi dei khara lap thokre khoina haiba su kaya tadre ko aduga kano se khoigi akoina masak khangdaba akoina hana udaba akoigi anakpa swaigi nataba topa mamana basinga yamna tinare e khole akoigi kubam nungdagi karaga sum lap thokre haibagi mokoida nungnang jabse khoi yam toina express tawo khoi thengnei ba maroina academic career su yam pharma kanda mangdarak pokot pasi su khoi yam toina thengnei ba ko aduna matang sina magi khoigi adolescent ama oirak pagi hongok pasi khaktana tana masida thengnaba yaba khudong thiba khara Joyshree na haibi bedo adu unwanted changes haiba tare natraga risk factor haiba su yai natraga challenges haiba su yai ko ada ahan bada ina huje haibda kitang panjagi bedo academic achievement academic interest se sidagi kitang thaidoga atopa akoina kitang kana bawali natraga phatabani haina khanba maikerom da kharaga chatpa sima koi common hoina koi ui ani subada sidai kitang henjan khraga nesa alcohol amadung drug romda changhiba sima koi yamna risk achoba mani ahum subada akoina koigi yamna moisi speed yam pam matamne akoigi gari yam yang na thongning ba gari ga thongning ba license lobu ya bagi sahi matang notring da gari thongning ba are reba gari paira thongning ba ado hujikan de parents da bike lebi khotpi hoina yam demand toba yadraga sawbu su koi ui ko asima akoigi masi soi koina risk ki manung da chanjage kari nobu ai maram du haijarake adui mathang da koi koigi social media da aduga internet da smartphone da yam ka hen mata mahan bagi risk manga sigoiba anoba adolescents da thengnaba challenge amani aduga mu mari subada mari sub haijare manga subada kamain to ge bo koina suicide ngasai pan bihib do suicide si akoigi youth singi marakta sahi 3 nan kunma pan baugi manung da leiba youth singi nupam sa nupim sa pullakan da suicide ki rate si akoigi hariba sahi matang sida sihan bagi maram singi manung da suicide na ani suba cause oirba haibri suicide ki risk adugi matik wange ba hariba age group sibu sihan bagi khwaidagi maru oiba khwaidagi common oiba maram di karino oi hariga road traffic accident so oiba ngasai ga ina speed haiba do aduga mari laina ineba aduga moi gi speed ti yam pami aduga moi gi brain sidi mature wat panina coordination wali aduna judgment su wali aduna moi si accident prone oiba natraga mokoi masen khana kona ba sumaina kano da labi sorok ta accident ho si bisna number 1 cause oire aduga ani subaduna suicide toroga si bise machina ani suba khwaide hena common oiba cause ama oeba teenager singi marakta si teenager singi marakta plus teenager dagi kitang hengalaga youth teenager so habi are aduna hairiba khara khudong chadaba khara se masi khoina adolescent sing bu loina matamda khoi parents singi amdi guardian singi pungni wakal da masi mati thaman jani ado doctor hoji suicide ki matang da khanari da handak su khoina paula taba da ikui da na satra maina leiram da ba dugi thodok ya zu taba phangwani na hoji ki doctor da panbi hiba road mishap adagi asina taba atopa academic achievement ga parents ke expectation ga mari leinaraga wakhan nungai raktaba adagi atopa relationship opposite sex da attract toba dugi matang adugi nungai tabaga loina na smaina depression sa laga smaina suicide tobagi sumbagi se atopa factors sizu khara haibina thambina bhaiji yam pagade hosiki duda koina suicide si direct hekta karmaina hariba youth sing sida la ino suicide si lakna bagi maram si mari manga leiram bayai ko adui manungda amadi hosiki interpersonal relationship haibitare aikoigi kano sing siga magi hosiki hormonal change mayam lakpa adagi masa inkhalakpagi maramna romance amadi opposite sex da attraction lakpa adun maram oraga mokoi si relationship sagana raga broken affairs like moidi mature oidribani na ko amaga relationship to da kitang da su het khana rakpa kitang serious oina loba ida pot macha ma jam serious oina loba ahal mo oraga di khandar raga sidi adum manageable oibo pot ni hana khan badom khoi de khan bagam da ba adagi mana adom da puning thada khra na maram orakan da
parents na di makoi si yamna expect tau jari bani dana makoi da academic achievement laigani natraga sports ki lamda bor su music ki lamda bor su kari gumba achievement me am lakane na khalaganda adumaina divert tawraga leibaduga mot manaraktabadagi koi warak pagi mingda cheiba thangba khotpa tawbadagi makaro pungni nungsiba nungaitaba thokpa yai aduga broken family oirambana maram oirga magi ningba thungjadaba ajuguma su thoi aduga financial kara weak oibadagi magi apamba ningma thungjadaba sisu dum youth singda masai haibado kara mature oiraga di khandharaga yabado mangodadi hekta warobana henba haibtare ko adai atopa maram amana nisa charakpasina magi apabata khandhanabagi kano do wakalon do adu pung wakal then ba haibtare aduna maram oiraganda adagi mu nisagi influence adi koina tawroida thabung mayam us tawidana ko asiguma mayam ama thokpa adi ngasai gi inkalagli ba angang sing nupim sa sing da maroina yam vulnerable oirise ngasai gi makoina khangna ba matamda akoi gi saka maiga unaraga khangna ba sinabu kitang step oiba ko koi hujikti social media da khangna ba sisu yamna toina thokpa kano ma oire problem ama oire hajariba aduna social media da di mana virtual oiba bot ni na ta seng bu khangda bani na chit to ba ba lana haijen bi ba ba lana thajan ba ba pot si yam thokpa aduga karigumba atopa mi duna mabuksen sengam da bataragadi mabu logtunaraga ko patana bangonda kano ma asembado haidok pidraga blackmail to biraga fataba thabakta lamjingba aduga dosa taba aduna maramaraga ma victim oibusu yaudab na teba ko adumaina aikoina tongan maram kaya dagi hojiki youth sing aduga teenager sing sida suicide torokpa yabagi maram si oiba adu mayam si sina khoigi social factors aruga age related factors ne na thamkhrakanda ko suicide ki khwaidai chawa maram budi karina oige habu mental illness na oiba mental illness ki marakta su depression haidana ko mayam na toina hainai biriba koi pungning wakhal waba ka hena waba kapning ba koi concentration ngamdaba tumba chaba yadaba yamna sauganba nungai pham khangdaba yamna easily yamna chokthaba easy fatigability leiba sigi apunma syndrome se ko khoina depression haidana ko anu depression si kabo mild moderate oina na ba matam dadi adu ka hangna risk leitraga su depression sina kara severe oiba matam dadi suicide ki risk yam wange ba depression sina kara severe orga di aigi hingbagi art tholak aigi future da kaimta uraktaba aisi kaimta mamal yaudrabadong na khalakpa adugma wakalon se lalini ko khara ta sengba buti ta sengba de chumba na teba adu nariba misina de dumaina khanjaba haiba aisi worthless oire aisi hopeless loire aisi helpless loire na mana khanba taragadi aduragadi ai hingbagi kari kanari haiba wakan sida hekta tasalapa ko aduna suicide ki risk yam wangba aduga psychosis schizophrenia asina chingba laina atei dasu leitabadi nate suicide ki risk te aduna suicide ki factors si risk ki factors yame aduna overall akoi gi kanu mi punna angang han punna punjala kanda akoi gi suicide ki risk ki am wange bu every 40 second kudingi mi amama malem sida mafam mama natraga amada suicide torga siri baneba every 40 seconds aduna akoi na youth sidana muka hena vulnerable oirineba aduna akoi masimasu akoi na tarai lobo yada ba afam amadi oiri yam nuai doctor adagi doctor hojiki peer pressure haina khoina tazariba peer pressure adi phiron da dress oirazu tanarakpa adagi magi bike leg te ha dum tanarakpa academic te su tanarakpa aduga sigi matang da jokar khangjai peer pressure akoina ngasai adolescent behavior da ina haibada palhodabam khak aikoi gi angang oringai dadi angang sina mama gi matungda injaraga mapai manakta chacharaga yamna nungai jaba ai moi sangsar si yan hai han bada moi sangsar hai si mai mama ni mai mapa ni adai moi imung ni ko adai ngasai na haibado kaitang kar sum chawtoraga magi mi deng si sum chawtoraga mai sangsar si kar chawtore ba ada mathang da mana urei si magi mama na ba adai magi oja asine ba urei se adai di parenting si kitang mana important si kitang adolescent oi matam da di parenting si di mana taken for granted parents pudi aina khange parents na ibu khange haidana magi interest si mama na sing da laeba adu mama na sing sina mabu inthok piba mama na sing sina mana chatpada wari sabda mabu hobiram da se magi amna nungai jada pot ama oeba abdi sense of belongingness se mana maroi na mama na sing magi group of friends to peers to adu noina thamba aduna magi mama na sing sida laibak phadana afaba thawak tawba laik laik suda thawai yawba adagi wakhan se khara puksen chawa awang bo kan khaning bo oitar gadi ayam bana
adolescent sing su fagat pagi lambi da lakpa aduga laibak thi na hairiba mamanaba mana pulub sing se asina koi gi larik tik apaning da ba koi belang bana hena pamjaba adagi bike thora koi ba pamjaba adagi nisanu sa da khara kano to ba pambo oiragadi magi su adom phatab lambi rom da chatkinabagi kano se risk yam wang ba aduna koina peer pressure si yamna maroiba magi behavior sembada yamaroiba factor ama oire ba adolescent sing sida aduna thaina dagi koina hairamado angang ama semgi haragadi magi mamanaba sing si yamna kumna senaba tai mana aphaba mamanaba tinaba taragadi aphaba lambirom da sembasi laiba aduga mana mamanaba sing si kitang pangdabo itaragadi akoina somda aphaba tokse adu tokse na hairiba mayam to magi mamanaba sing influence na hena kan hidana akoina haipsi logdeba aduna tongana adomda khoigi phatabala mirom da chatkibagi chance am leiba aduna khoina peer pressure haraga akhoi negative oina yamba khaneiba asengbadi mamana basi faragadi aigi cha pharam daba sibawba phagalakpa yaiba aduna aikoina aigi icha inkhalagiba singsi mamana base koina khangdokna honabiba mamana basingsi yumda kaura aga pulhanna honaba adumana chalaga mamana bugi memda chalaga natraga to phamda adu khakta unabadu khakta oiragadi aina magi mamana basingsi khangnabagi khudong sabsi watlidana ko aduna moibo koida invite toraga khoi yumda su pulhanba kholanba khara toragadi mamana basingsi go ikona khangba aduga ngamagadi mamana bagi parents singdo mamana bagi family do adu yauna koina family friend oina oiba ngamagadi ana collectively koina angang singsi yokpada hennabu khudong chagadra ina khalle yam noise doctor yam na phawa fam thambi hadi teenager especially teenager mo yokhat pamatamda friend oi batare parents je angang du gi friend oi dana mo gi marup mapang sing dom khang minaba de mo family members loin khangna taragadi pulapna aphawa lambi da lamjing bada yamna mating pangani doctor thambi bani yam noise re du patang so da brain talomuna kishi Atenba commercial break amtalojagi break matungda rim psychiatry department gi head obiriba Dr. R.K. Lenin dagi adolescent singkarna loina gadagi highway matangda khamna kishi break matungda amuka hana taram nokchari Dr. break ki matungda akogi mamangi episode ta akogi viewer man hangbirak pa question do khachagi viewer si Tony Moirangthem na hangbirak pa question si doctor da wahang amata thamjage teenager angang ama ai masidi oininge hairaga thawoina tawdaba particular sanama pallaga mokoina ai engineer oini ai ukil oini ai IAS officer oini kaina kumak pasu yawi aduga angang ayambana di ai khangde ai khalludri hoji paudi haina kumak pasu yawi ko ada sida hoji hangbiriba kano sida matang sida Tony Moirangthem na haibirei sida particular angang amadi mana karigumba sinpam mama natraga profession amabudi pamjai haina khanjaraba aduga adu phangnanabagi lambel do haibidi larigi amna pau natraga hairiba line duga chanaba subject sing du naina si haiba kandadi yadaba adugi maune ba haibiri se aduna matang sida aina laksaning basi aikoina angang amana magi particular goal ama life ki set toba matam sida karmaina toge hairgadi akoina tasengna aina pami ba pot si karino haina maming du khakta nataba ai engineer oini haib du khakta nataba engineer oiba haib si kaino engineer oiba matamda mana tawgodori thabak si karino aduga masi yamna waba jala field da jatpa jala laboratory da tawba jala ka da tawba jala kari thabakno haiba ga du moi khangpon de ba ngang singdi maming du khakta ni aduga engineer karana khoi gari ga tonga jatpa khotpa adu kudi uramgani do engineer amana actually tawri ba thabak si kaino ni ma khangjar moiba kudamoina ade kana go ba ngang karana ai doctor oini hai adu doctor di moi uramane ba adu doctor ma gi punsi se kam hard oi doctor ma punsi se kam rewarding oi anaba farkan da kayam nungai natraga anaba si phana honam da kayam wai ahingna nungdin tumda na honaba konaba adu ma khangamoi ba detail do aduna number 1 da mana oining pot se kaino haiba ma fasana clear ohen ba ma angang singda mongoda identify to ba adugi maram da kitang detail oina mokoi da khangan ba ma number 1 da ade ani subada magi angang sigi talent natraga magi capability agi kanogi magi manungda leijaba pithorok pa magun khradi khoina changi dara ko kodamoina angang singsi koina IQ khara ne ba yauri IQ yam wang ba yauri adi magi imagination yam wang ba yauri adugi magi attitude ta yamna artistic oi ba yauri natraga yamna concrete oi ba mathematics kumba kari kumba da yam haina jaba yauri angang amaga khena ba se masima soi koina akoigi kano observation dagi aduga hojikti assess tawnana ba scientific method su leire aju toraga khangdok ba ma adagi ahum subada magi aptitude
मागी एप्टीट्यूड से यंग थोप याइबा मागी माना मचिन हाइबदु नतबा मागी सिगुम लमदना मा खरा हेना चानागनी हाइबसिसु कोइना साइंटिफिकली यंग थोप याइ अदो साइंटिफिकली यंग द्रगसु पेरेंट्स नत्रगा टीचर्स नत्र गार्जियंस माबु लोइना बनदे दुम काबु काबु ति खंगबा गमेबको असुमाइना पामीबो पोटसि करिनो हाइबा मगा आइगे अंगांग सिगी मागी ngमजबा मागी टैलेंट मागी पिथोरप पोटसिना कराइ लेवल भावनो हाइबसि मगा अहुम सुबदा आइगे जागी कनोसे मागी एप्टीट्यूड माना पामीबा माना चटपद चानागदबा लंबेल सिना कइनो हाइबम खंगदोपमा मरी सुबदा अमका थमजगे अदो पामी हैनै हारगसु हौजिके अखोइगे थबकसि तमुरबा मतुंगदा हारिबा कनोसे कैरियर से मसिदा चंगोपा मतमदा कंपटीशन से कयाम कयाम लेरगे हारिबा हेक लाकपा मतमदा मासी इराइ लाइना थबक अमा हेक्ता पाइबा यादोरिब्रा नत्रगा हारिबा लमदुददि हाना पास तौरगा क्वालिफाइड ओइबा मी मयाम अमा लेरगदि माना पास तौरकांदा थबक तो हेक चंगबा याद्रगदि फ्रस्ट्रेशन ओइदोरिनेनको अदुना अंगांगनि गोल अमा सेट तौबा मतमदा हारिबा फैक्टर मयामसि यंगौदना एसिना पामी आइदि सिनमु फैदा आइदि अदुइ मतौदु याम पामजैने हारगा हेक्ता सेट तौबसि लानगनिको अदा ngasai तोनीना थम्बिरिबा अंगांगसि मादि खंग खंगजदना अदुगमा पोटसक अमा पामी हना हाइबा मालेबको अदि मनुंग थितना खंगागा हाइबा मानदेबा अदु वेयरएस मागी कैपेबिलिटी नत्रगा मागी विलिंगनेस टू वर्क अदि लारिक पानिंगबगी अपाम्बा लारिक पाबगी हैनबी अदुदि वाचबा अदुना मरम ओरगा गोल दुदि यौदो इमान मानदबा फरे नंगी सिदी नंगना पामी पोट सिदी खरा वांगमनगरे नत्रगा मदु चनबा कया लेदो मानदे अतोपमा तौरसि हारगचु अंगांगदुना खितंग स्टबर्न ओइबा अदुगी मोंगने हाइसे अदु सोल्यूशन से कमाइन तौगदगी हाइ तारगदी अंगांगसिगा खोइगा फमिनर कांदा आइना ngasai thamjagriba दुमाइन मंगोंदा तबना तबना वारी सि लिबिरा कांदा नंग अदु तो ओ सि तो हाइबा नतबा काउंसलिंग कवे खोइना अंगांगसिदा एडवाइस ओइना पिगदब नतेबा मंगोंदा लोइना खंगन बम संगेबा नंगना हाइरिबा प्रोफेशन नंगना पामिबा कैरियर दुना सिनी अदुगा अतोपा लैरिबा कैरियर सिना सिनी अदुगा नंगोंदा हुजिक होनानिंगिबा नंगला लेबर थादबा ngamba ngamdabagi chang sida khoina su khange sini adurgadi karamana hena fagade edu khanminarsi haina haiba aduna tana nangdudi yaroida nangna du pami harga larik su pade to nangsi oina taw haidi angang du yarak tabai chance yam wangeba haina stubborn oibe helakaniba ada angang gi nature su khenai ko adu angang kharamadi readily ahn haiba se ekte accept tawba face value da accept tawba su lai adumak phai haiba su nate khanga kan da yarak paduna hena di phai amrom da adu khang dana parents na hayana koi blindly follow tawse sisu hayeng chawra kan da di ma leadership quality da wala ka doine sumain thamsage doctor na takpi baji hoji angang amaji masigi doctor na hoji panbiba goal setting je asigi question je mathang lakhot chagena khanjar ni romesh ning thaujam na hangbirak pani ado doctor na wahanga amada pulap ani magsi answer je pibira romesh ning thaujam na hangak paje how to set goals ki matang da sardagi khajiktang takpiramu mathangi episode ta na hairak padi hangakane khangdana ina han haidokra male adu hojiki goal set to wi matang sida aina thamjagriba point sing se loina ma khangjan bira matungda hojikti akhona parents sing na yam hena curious oiragadi akoi career guidance center ga su leire ko asidagi ahen ba information khara koina lobi bi ai kudamoina IC parent ne na loraseba adu orsu aina ngasigi aina tamakpa matam aina larik parpa matam duda leiba avenue sing se oibe aba chatpa ya ba line sing se yam limited oiba koina khangak pada tara kun khakta hena khangak te ba ko adu hojikti akoi gi mapan da maroina akoi Manipur state ki wang bada natraga India ki wang bada zatkragadi akoina udaba khangdaba tongan ba line mayam ama leiri ba ko avenue mayam ama leiri ba adu akoi gi angang sing sidi khangjaramoi the parents oiriba akoina bau khangdabanina ado hairiba kari chatpe yage khotke habsi ngasigi career guidance center sing di thoina moina thiraga leibanina ko mokoi da chatpi ragadi akoi gi angang ki goal set to matamda akoi da moida pibe yaba input se kari lege haibu moida khangaladi amoina moida excited oigadoini amoina moida encourage tawdoni motivation hena pidoini na ko simtangai hapsan jage adagi marasida haizaning ba mana haidi akoina doctor engineer just general line akoina khangdana leirba asida khatang da parents na adu to haiba dong to ani civil service tharo or doctor oiro natraga engineer oiro haidi atopa option mayam leiba vocational training su to we ai natra doctor haidi like tam khatang na tabida atopa khutsa haibagi craft art and craft ju kano motivate orga magi lambi sembayan Joyshree habib da ina kitang yamna nungai jabam khagle akoina icha sing haibitare angang sing se mase tongan ba gano sing neba moise level sing neba akoi gi cream of the creams khara ma yauri yamna brilliant oiba moina chatkadaba profession khara
अदे मया योने फबा सात्र सिंगी चटकदबा लाइन खरा अदे खितंग नॉट सो वेरी गुड मकोगी एवरेज दे सो खितंग नेमजबा सात्र सु लेजरी हेबको मोगी मरा नते बिकॉज ऑफ मेनी फैक्टर्स इंक्लूडिंग मा पोलकपदगी सोनजरकपा मोइना चटकदबा लाइन मयाम से लेयबा अदो अखोइना फोकस तौ मतमददी क्वाइदगी टॉप अंगांग सिंगना तौगदबदुदा अखोइना पुन्ना इंजन बिरेबा अंगांग मयाम से अदुना मरम ओरगने अखोइगी मफम खरदा दम क्रिक क्रिक इंजन रगा अंगांग सिंगसे परीक्षा मरी रक थाई मंगा रक थाई तरुक रक थाई हाइदना अदुदा सही मरी मंगा मांगागा लेबा अंगांग सु लेयबा अल्टीमेटली माना कनो सक्सेस ओइग्रगदी फरे नत्रगदी सही मरी मंगा सु मांगोगुम तौ अदुगा हंधरकपदा कराइदा लेपकदगे हाइबसु खंगदबा अदुगी पोट खरमसु अखोइना अदुम उजैबा अदुना अखोइना ngasa हाइबे दुमाइना अखोइ डिग्निटी ऑफ लेबर हाइबे तारे तोंगान तोंगान बा फील्ड सिदा अखोइना वर्क तौबदा थोइदोकना चोपते अखोइना हारिबा फील्ड सिदा बु फजना कंट्रीब्यूट तौंगा मतारगदी सक्सेस ने हाने अखोइ लौबा ताबा खुदमोइना फ्री तुबदा इना ख्वाइदे हेना सक्सेस ओइबा मी मो ओइतारगदी आइना सु खुनाइ सिदा कंट्रीब्यूट तौरिनि पैसा सु याम फजना अर्न तौबा यागनी अदु एम्ब्रॉयडरी दबो ओरसु अदगी चेक सुबु दबो ओरसु अदुमाइना तोंगान तोंगान बा आइना सा हाइजबदु गोल सेट तौ मतमदा अखोइना तोंगान तोंगान बा अखोइगी थबकसु फंगदबा अदुगा आइगसु हाइना जगदबा आइगी हाइबदी आइगी कैपेबिलिटी ने आइगी टैलेंट ने आइगी बैकग्राउंड ने अदु याम थुनसु आइना अर्न तौबा होगदबा अदु मयामसु लैरि अदो हौजिकी मयामसि तोखरगसु अखोइ एंटरप्रेन्योर गे अनौबा वेब अमसु लाइदनको अदुगा चाननबा अखोइना अखोइ आंगांसिंगबुसु ट्रेन तौबा यायबा लीडरशिप क्वालिटीज का सेम्बीदना अदगी इनोवेटिव आइडियाज का पुथोपसी तंबीदना को अदो अखोइगी मतंग से पनिंगमना अखोइ ngasi gi education system sidadi दुमाइना अखोइगी फ्री थिंकिंग अदुगा मसान मतोम द सेल्फ लर्निंग तौरगा इनोवेटिव आइडियाज पुथोकनबगी कुदुंग चाबसे अखोइना इपीपीबी दबा अखोइगी पीरिबा लारिक खरा दो अखोइना मगब तौरगा पारा चिंफा पुरगा अदुगा रिप्रोड्यूस तौर इथोगा अदुमदा ओइना अयाम्बा एम्फेसिस पीबदौना तौवेबा हाइबदी चिंफादा तौरगांदा मार्क यामना फंगबा याबा अदुगा कनो स्कोर याम तौबा याबा रोमदा अखोइना एजुकेशन से मदुगी यार्ड स्टिक से मदुदा अहेन अथोइ से दुदोइना तानबदौना तौवेबा अदो सोमदा अखोइना मनुंगी ओइबा आगे खंजबा मनुंगी ओइबा अखोइगी अनौबा पेन वाखल अनौबा पुथोकपा ngamba खोटपा अदुगिदी पुथोरकनबा अदुगी कनाना हारिबा लमसिदा खरा हेली काइबगी ओननबगी मचाक्सदी याव यावदबा अखोइ एजुकेशन सिस्टम जे रिफॉर्म तौबसे दा खरा मयाम सयाम गांगनारिदनको अदो हौजिक पुरा रिफॉर्म तौबा गाइरिङै सिदसु अखोइना अखोइ इचा सिंग इशू सिंगसे सेसा सिगुम्बा एरिया सिदसु वाखलोन से पुथोकनबा अनौबा वाखलोन का पुथोरकपदा थागतपिबा एनकरेज तौबिबा सिरिसदा मतम थादाहनबा सिसु याम कानागनि हेना खल्लेदि यम नुवाइजे डॉक्टर अदो ngasi एपिसोड असि लोइसलकपजी दयानंद मंगांग ना हंगबेरपा क्वेश्चन असि लोखचगे हजिकी ममांग अखोइना डॉक्टर ना थंबिरिबा वाफम असे यामना क्लोज लेनरे हाबा तारे मसी स्कूल गी ओजा हाइबसिसु अनिसुबा मामापानी हाइनै अंगांग सिंगी दमक्तदी अदुना ओजा सिंगनासु मागी छात्र सिंगदा चैबा ngang फहनिंगबदगी हेंजिनबा वाहि वाता ओवर एक्सपेक्टेशन तौबसु यावी अदुना करमना मागी छात्रबु ओजादुना लोइनगदगी हाइबगी मतंगदसु डॉक्टर दगी मोट ताजनिंगी याम फै अखोइ असेंबमकनी अखोइना इहान हनबा स्कूल इहान हनबा ओजा से कनानो हारगदी युम सिना हनबा स्कूलनी अदुगा ममा मपा मखुरा मतोन सिना हनबा ओजानी को अदुगा अनी सुबदा लाइसिना फॉर्मल स्कूल सिना अनी सुबदा स्कूलनी अदुगा स्कूल की ओजा सिंग सिना अनी सुबा ओजानी हाइदारे को अदु मसिगी ओजा सिंग सिगी रोल सी अदुम येंबिउ अंगांग सिंग सी हौजिकती युमदा लेबा मतमदगी स्कूल दा लेबा मतमनबु हेना सांगे हाइजरिबा अदुना स्कूल सिदा लोइना बिरिबा ओजा सिंग सिना एज ए टीचर एज ए पेरेंट्स एज ए गार्जियन रोल होम से लौबगी खुद तंजादु लाए हाइजरिबा अदुना ओजा सिंग से नम अंगांग सिंग सिबु फहनिंगबदगी हौजिक से कमाइन तौगे बु यामना अखोइगी फजना अंगांग सिंग सिबु मसक खंगना ताकबीबा अंगांग खुदिंगमकपु मागी टैलेंट खंगदोकपिरगा तोंगान तोंगान बा लेवल दा ताकबीबा अदुगा करिगुम्बा अंगांग सिंग सिना दी कनो सिंग से अखोइगी लाइक थवाय यारक्तबा करिगुम्बा नांगाउसनरकपा करिगुम्बा दा क्लास अखोइगी स्कूल बंग तौरकपा क्लास बंग तौरकपा सिगुम्बा मयाम से ओजा सिंग सिना अखोइगी खरा कुमने यंबिबो जानादी याम थुना खंगदोरिनेबको मतंग सिरिसता लाइक ताकपा खक्तनतना अंगांग सिंगबु अखोइगी मेन स्ट्रीम दा पोरकनबा डिसिप्लिन तौबिबसे सिसु ओजागी मथौनेबा अद मतम अमददी अखोइना चटनबसी अंगांग सिंगदा फजना हाइबा ज्ञान तहनबा अदुरी यारक्तरकांदा खरा फुबा सेबा असिसु तौबा तौनरमेबा मतम अमदा अदुबु हौजिकती राइट टू एजुकेशन
एक्ट से लाप मतंगी कॉर्पोरल पनिशमेंट से यागिद्रे अदो एक तू लापदुगी यादबनी हाइबा खक्तनते कॉर्पोरल पनिशमेंट सिंगसिना आंगांग सिंगदा मागी बिहेवियर चुमथोकपसे कया ngamदेबा आंगांग नारगदा तोकपा ओइना तोकपा अदो करिबा एक्सट्रीम केस आंगांग सिबा कोरपा याम यावरेबको अदो ngasi ngasi su अखोइगी खुनाइसिदा अखोइ मणिपुर सिमक्तदा आंगांग सिंग फुबसे पुरा तोकरब्राइदि तोकतेबा आइगोंदा पेरेंट्स सिंग लाई आंगांग सिंग लाई मोइना दुम तमेबा अस फुई याम थिन फुई हाइबा यावरेबा स्कूलदा मसे ममिंग न थादि पंजररोय अदो मसिमक्ति तौदबना फरे करिगिनोबु बिहेवियर अमा आंगांगी इचागी बोयरो आइगी सात्रगी बोयरो चुमथोकपा कांदा फुबसिना नत्रगा माबु इकाई सनु हाइना याम थिना चैबसे मसिना बिहेवियर चुमथोकपदा थोइदोकना मतेंग पांगदेबा अदुना तसेंगना अखोइ मतम लेतबगी ओरमबे याय ओजा सिंगदोना आंगांग यामबनिना को मागी मथौ चिनबनिना अदुबु आइडियली कमाइन तौगे हेबु सिगुमा आंगांग सिंगसे 1 to 1 कॉन्फिडेंशियल ओइना करू तोंगान मफम अमदा फमिनर कांदा नंगी प्रॉब्लम ना करिनो करांगांग दुगी प्रॉब्लम अमा लेरमबे यायबा नत्रगा आंगांग दुगी प्रॉब्लम हाइबसी अखोइगी कनोदो अखोइना तमेबा परादो फॉलो तौवा वाबा ओइबे याय नत्रगा मयुमदगी खितंग नुवाइतबा अमा लेरमबे याय नत्रगा आंगांग मसामक्तुगी मेंटल हेल्थ दा पुनि वाखलदा कितंग अकाइब लेरमबे याय डिप्रेशन तौबदगी कंसंट्रेशन मांगबे ओरमबे याय नत्रगा बाय चांस मासी निसादा खितंग खोंदारोबो ओरमबे याय मा एडोलेसेंस दि याय मरमसे याम लाइयेबको हाइबा मरमसिंगसे खंदोकपिरकांदा अदुगी चपचाबा अफफतगी काउंसलिंग दो तौबिरगा आंगांगदो कोइगी अफबरोमदा पुरकनबो होनबसिना ख्वाइदगी आइडियल नेबा अदुगा आइगी करिगुम्बा मा साउनिंगबगी दमा आइना आंगांगदुदा कनो फजदबा खोनसिनबा नद्रा करिगुम कांदा फुचैबा तौसे मसी आइडियली सु फत्ते इथिकली सु फत्ते अदुगा लीगली सु गसिदी याद्रे अदुना मसी थादोकपिरगा अखोइना अहेनबा मतम खितंग काइथोकपिरगा आंगांगसिंगबु इचादा इचादौना अखोइना नुक्सीना काउंसलिंग तौबीबसे सिना हेना प्रोडक्टिव ओइनी न थमजनिंग याम नुंगाइजे डॉक्टर न हुजिक दयानंद मंगांग हंगबिरप क्वेश्चन सिगी पाउखुमजी याम फजना थमबिख्रे डॉक्टर हंगजनिंग बो वांगदि मयाम लय अखोइगी व्यूअर सिंग नजु क्वेश्चन मयाम हंगबिरे एदु ngasi di loimak lokotpa nangdrabani na mathangi episode ta lokotrage डॉक्टर अदुगा अमुका हमना डॉक्टर ना ngasi gi episode se lengchin birak paida mukti yam nungaijere mathangi episode ta amuka thengnasi thank you ngasi gi di impact headling program asi matanga swada loislakli mathangi episode ta parenting part 5 akoi gi last episode as da adolescent sing gi matang da dr RK Lenin ga amuka na wari sanaga dori akoi gi viewers sing na comment thambiramba yagani viewers sing gi comment to lokotrage mathangi episode ta miyam da gi kaina na ya thani jeri thank you